Russiana saba S-400 missile defense system Indiana laibagidamagta USA gi maikaidagi India gi mathakta secondary sanction ama thamjilakpa yabagi oithokpa asigi matangda matam kuinedagi yenadana lakliba asida yamna chawba awanba malakre US ki lower house da voting taunaraba matungda India hairiba country asi katsa ekki makhada sanction thamdanabagidamagta bill ama pass tawkre mayam pumnamakpu anoba video update amada amukka hanna taramna ukseri US ki katsa ekki makhada Indiana Russia daki S-400 missile defense system asi laibagidamagta sanction thamlakpa yabagi matang aduda nauna lakliba development asida amuk yimginasi US na Russia sanction thamjinkraba amasung US ta katsa ek asi chanaraklaba matungda Russia hairiba country asida khaktamak sanction thamjinba khaktanatana Russia dagi Kusukhulai leiba atopa country sing asigi mathaktasu hairiba ek asigi makhada USA na secondary sanction thamjinduna lakhibani Indiana Russia dagi lauriba missile defense system asi laubagi Turkey amasung China hairiba country asida USA gi maikaidagi sanction thamjinduna leiribani masigi matangda hanagi video singdasu adumak panjakrabani Indiana Russia dagi S-400 missile defense system asi lainabagi honaba matamdasu USA gi maikaidagi India da aduki matik yamba pressure sing piduna hairiba S-400 missile defense system asi Russia dagi leidanabagidamagta USA gi maikaidagi yamna kanna honakibani adubu Indiana Russia dagi hairiba kholai asi adumak laukibani USA gi oina katsa ek asigi matung inna India asisu atopa country singa manana Russia dagi Indiana kholai asi lairubagidamagta US na India gi mathakta sanction asi thambam thokpani adubu hauzik nauna leirakliba world order amasung geopolitics ta lakliba yamna chawba on masina maram oiduna USA hairiba country asina India da sanction thamjinba ngamgadra hairiba wafam asi expert kaya amana yamna toina hangnaba wahang ama oina adumak laklibani hairiba wafam asigi matangda yamna chawba development amakhakta USA gi lower house oiriba House of Representative asida katsa eki makhada Indiana Russia ki S-400 missile defense system asi lairubagidamagta sanction thamvam thokpa adubu kokpinabagidamagta hairiba sanction asidagi waiver fangnabagidamagta voting tawduna bill ama pass tawkre House of Representatives ta hauji lairiba 435 members sing asigi manungda ek asigi favor da 330 members ki vote fangduna hairiba bill asi pass tawkibani National Defense Authorization Act asigda amendment gidamakta pass tawriba bill asi hauji House of Representative tagi pass tawkre Senate amasung maruoina hauji US ki president oiriba Joe Biden gi khutta hairiba bill asigi maraiba asi leire India gi favor da hairiba bill asibu approve tawrukpa yabagi chance adu yamna wangi haiduna expert kaya man hauji yamna kana phungdoknari US na asumna lakhalagliba khongthang asida hauji leiriba anobo world order leiriba geopolitics ki fibam asida USA na China counter tawba matamda India hairiba country asisu aduki matik yamna mathau tagadawri haibasi mayek sengba nomu gi adumak hengalakli USA gi maikaidagi hauzik India gi damakta specially waiver pigidoriba asi India gi hauzik leiriba condition asi yamna exceptional oiba yumthangnaduna leiriba aduki matik powerful oiriba China hairiba country asina lepa leitana aggression show torokpa asina maram oiduna India gi masa mathanta ngaktokchanabagi damakta hanadagi su hauna Russia hairiba country asidagi defense ki damakta India na depend tawduna lakpanina khudakta sip tawba ngamdabadagi Russia gi khulai asi laikibani maram aduna masibu waiver pigadoribani haiduna US ki side tagi di phungdokli US ki side tagi lakhalagliba khongthang asi Indiana mathau tabagi damakta laiba oibanina masida pinabagi damakta honabani haiduna phongdokchaba taragasu hauji Turkey gi maikaidagi di US ki khongthang asida yaningdaba phongdokpa haurakre country kaya amanasu lepa leitana makhatana masibu yaningdaba phongdoraknabagi maram amadi yamna chawna leiri masini haujiki oina leiriba fibam asi ngasigi oina di video si mata asida losinjarage
ꯏꯁꯥꯒꯤ ꯍꯦꯜꯊ ꯀꯟꯗꯤꯁꯟꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯀꯨꯏꯅꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯨꯗ꯭ꯔꯦ, ꯋꯥꯔꯧꯕꯤꯒꯅꯨ꯫